Ngasigi India lenga ki luchingba singna Manipur gi damak khalliba sigumna Manipur na India da tinba matam da leiramba center gi luchingba singna Manipur gi damak khallamlabadi lalhouba gi problem asi phaoba leiramdaba yai haina Chief Minister N Biren phongdokkhre wafam asi Constitution Day ga mari leinana maitai mayekta handoktuna phongba Constitution of India gi declared edition phongdokpagi thoramda Chief Minister N Biren phongdokhibani Manipur lenga ki Law and Legislative Affairs na sinduna thasigi kunga tarukta Chief Minister gi Cabinet Hall da pangthokhiba thoramaduda Chief Minister N Biren hai Constitution gi wahanthok maitai mayekta handoktuna phongba ngambasi lamdam asigi di puwari ama oirabani India gi Constitution asi malemda khwaidigi chawba yamna inclusive oiba Constitution amani haibada laloi Constitution asigi makhadani law kaya ama chalairibasi Constitution munna khangba amadi Constitution gi wahanthok imalon da handoktuna thamba haibasi yamna maru oi maitai mayek asi matam kuina chatnaba ngamdana lakhibani Bengali mayek ki mahutta maitai mayek na state asigi official language on honabada matam kaya changki tungda Manipur Official Language Act 1971 adu kumjali singaniga kunga mathoida amend tawduna mayek asi kumjali singaniga kunga mathoigi March mari dagi chatnaba hokibani ngasidi Constitution gi wahanthok maitai mayek ta handoktuna phongba ngamlei India gi Parliament ki library da aikhoigi iekta phongba Constitution gi edition thamba ngamba si yamna singthaningai ni Prime Minister Narendra Modi amadi center gi luchingba singna Manipur gi yai fanabagi damak thawrang kaya paikhatli ngasidi Manipur gi konung Imphal gi maming da sagaliba Indian Navy gi warship INS Imphal sangaragani warship asi sangabada mahaksu saruk yagani ngasi Prime Minister Narendra Modi na luchingli balenga gasina state asida piri bai kai khumnaba amadi hotnariba sing aikhoina kaufam thokte Center gi luchingba singna Manipur asi khwaidagi hena chawkhatpa tangdu leitaba amadi irang leitaba state ama oihaningliba asi aikhoi mayam changduna ohenaba hotnaminasi loinana hanagi chawkhatpagi lamjelda khong thanglakiba lamdam adu oinaba amadi tangdu leitaba hanjilaknaba pumnamakna hotnaminasi hainasu Chief Minister na makhata ki thoromaduda Chief Minister N Biren na maitai mayekta handokpa Constitution of India gi declared edition phongdokhi loinana Constitution of India maitai mayekta handokna bahona pada achawu thodang lokhiba singda certificate pidunai kai khumnaba su utkhi thoromaduda Law Minister Thongnauzam Basanta Kumar Works Minister Govindas Konthozam Health Minister Dr Sapam Ranjan MLA Singh amadi lenga ke makok thongba official kyana sarkya khi Bharat Sarkar na Prime Minister Modi ji ki makhada khoi bu tawraiba respect honor hainbai panjagi bu kharase masigi reciprocation aikoi moina pamjari bu kari Manipur khwaidigi na sapkhatpa state mo heni Manipur khwaidigi na peace leba state mo heni Manipur irang leitaba punamakse amaga amaga nuksi janana leba dumba state mo heni honorable Prime Minister Modi ji mado aikoi mayam changna masigi sumba Constitution Day sidaida aduga maitai gi mayeke khoi lairi kama aikhogi londo phongaga puthokpugi akhanaba numisida Manipur miyamda appeal tawjabani ngasi aba numisida gi khoi Manipur da santi gi lambi sako thorangi lambi da khoi hena hana tawriba sidga mohena khoi ayuk nugang khaidana khoi pun honominaraga Manipur si hana gumna hana mamangi sahi manga ta leiramba tawramba thabak tawram mayamdo makha sa thabang amna ba honominasi